Praise the Lord. Ahanumaktada yengbiriba amasung tabiriba nungsijaraba chilinaw iche chalima pabungsing mayam punamagpu thamoidagi nungsiba amasung ikai kumnang uchari yengbiriba dom tekta kaidaba nada yektaba phattabadagi ana yektagi haikap jaikapki pangaldagi kanbibagi mapu Jesu Kristana dombu kanbiba oisana. Amen. Mayam aina handak nongmaninigi mamangda sanjakhiba madudi ekhoigi khungi banglatila hairiba mafam aduda leiba imung ama yamna wazaraba adugi matangda ibok amana igonda lakpiduna mateng pangbiu haina hairaba matungda ekhoina chacharaga aina chacharaga yengjaraba matungda yamna nungaitaba yam emotional oithokhiba mayam aise makogi imungda mateng pangani mayam pangminasi haiduna haikhiba matamdasu nungsijaraba Jesu Krista bu thajaraba aduga thamoi yamna sengba meibagi minungsi khangba jilnaw che chelima pabungsingna ngamjaba selgi mateng sidum pangbire yam thagachari mayam ado ai ngarang dagi mekhoigi imungda mateng pangbase hobjare maina ngarang mateng pangjakhibodo ai samlapna kitang haiduk saramge mayam mekhoigi cheng leramde yam lik lerame ado cheng kathi kun monama lobire adugagi acha thau adugagi di hawai masuri dail adugagi di jerum tray masu lobire mayam adugagi di gas cylinder anoba oina new connection oina lobibani adugagi mekhoigi thongnabagi khang chafu bright nachingba adugagi ngarang mekhoigi ahawba masa sabiu haiduna shogi thoja lakpa numini haiduna chicken kharasu chicken pami haiduna haibi angang singdo aduna chicken kharasu pibiramani aduga hojiki iteima hoigi masanupi duda lupa chamanga khasu aina pijarami amasung masina nangi like suda che kolom na chingba da wat paleresu menabiu haiduna lupa chamanga khasu pijaramani mekhoigi yumda leita lairana thalami ado ngarang aina mekhoigi yumda mateng pangjakibagi pangjakibasing ado mayamda yenganjarake aduga mayam ai limit kudingi ayuk kudingi mekhoigi yum saba yumgi awat apa loidriba fawba ai mayam ayuk kudingi nongmagi aina tawjabado adum ai YouTube channel sida natraga su Facebook ta mayam ai upload tawjarake thagachari mayam aikoigi hariba imung aduda isorgi thawja lakhre aikoigi awaba anaba punamak kokangani aduga mekhoigi angang singi like su tambagido aduga su changadaba pesa punamak aina Jesu Krista ipana puthokan bilani. Amen. Mayam ai ngasi sigi video se mayam da yenganabagi wakhal lakchaba matamda Holy Bible dagi shogi wahai makak mayam aina phongdok sagadori basi Matthew chapter 5 verse 14 15 amasung 16 ase ai mayam da phongdok chaning bagi apam se ngonda faujari nekhoi taibang pan gi mangani chingtakta leiba sahar lot pa yade mi singna thaumai thalaga thumok makhada thamnade adubu thaumai makhong mathakta thamduna yum manungda leiba mi punam khuding mapungal hali matawasumna mi singna nekhoigi afaba thabak adu uduna sargada leiba nekhoigi napabu thagat naba nekhoigi mangal adu mi singi mamangda ngal halu. Amen. Aikhoise mapung fade adubu aikhoibu mapung fahanbi aikoi pap cheli adubu ishorna aikhoibu dharma chenbado onthokpi aikoi nai adubu aikoi akanba wele aikoi shigadori adubu Jesu Kristana shibiduna aikhoibu sargagi oina ahingba oina onthokpire aidi hingatpa amasung hingba aduni aibu thajaba khudingna shirabasu hingani aduga aibu thajaba hingliba khudingna shi amuk hana siraroi nekhoina masi thajabra haiba wahaido gonda faujare. Praise the Lord. Ngarang aina mateng pangjaba aina Jesu Krista ipana panghanbiba jilnaw mayamgi mateng dagido yenghanjarake aduga aroibada amuksu mayam aigi GP number amasung scanner hapcharamge maramdi mekhoida panggadoriba tawgadoriba yamna wali mekhoigi yum sagadaba wali ko kanagumba singna mateng pangbiningba leiragadi isorbu Jesu Krista gi mingda aduga miyoibagi minungsi yengjaraga ko mayamna mateng pangbiu hanasu hajaramge yengbiriba yengbirakadoriba punimukpu Jesu Krista loina bibo isano thajaraba singna share tawbiramo tawjaribase ekhoi khudingmakini aduga adongi mamal yamlaba comment tawbiramo Prabhu Jesu na adom loina bibo isano. Amen. Temo ayuki kesum chadri hojik pung 4:30 muk tare aduga mayam yumse kitang hanagi magi leiramiba yumsigi kenose koi area se khara pikpa aduna khara chawthokhallage mayam soibau soi sibau la lage aduga kitang su mamang su kitang pakthokhallage manungda koi mai masida
mari leibase mayam yam pi'e sini mayam aduga phamung se su yam makhong se yuse nan thona leise phamungi makhong ka se nan thoi ase panjalan na jopi ne tawraga kan yesal halage mayam gas cylinder chula masu leide si phalang se yaude sini mayam ngasidagi saba hore ibok amana ngasidagi jatra lawro haibire mayam jirum se tray amaga thau liter amaga musori dal kg amaga tan karaga lobire mitim se sorok te lepga lerami tem se makok karaga nungai to to shorna phan bi basu oirasan mayam siga cheng kitang lawjer ke mayam cheng ke mon ma hairam mani naw sida naw nang ming do ke ba vikas ta hai ba heng chawraga chau ba thabak tawna ba hono lai kan na paw ko vikas heng chawraga thabak taw godra tawani heng chawraga ne mama ga papa ga na wari se nang na chau ba thabak tawraga ko alu ko ado kaka dai kenom tang haijege kaka gi chanupi lei ko ishor na pipi bani kaka duna kaka su junung yam thapi ganu ko kaka ina haise kaka ne haijari mi ko kaka taw marak na che taw ba mayam ite mana bag mama tum pai lei thadok te bag se kari jaoge have do jinga to hallelujah kani pare ai sana hallelujah ai hoi ite mana happy do kari no jinga to pai sa se kai no ite ma kai si kai no kai do kai paisa ni hera paisa ni gandi jaw de ganti jaw do paisa ro paisa ki mayek i ni ite mana atay di kay jawi ano mo din asumay tawro ite ma adugi paisa gandhi jek ta paisa se dukan na chatte chatpra ai gandhi jek ko paisa pige adu oina hapu kagaba ite ma kamba adugi do hapuranu adugi do gandhi jek ta bududi kamaina sumra na almari lady pura chal ra nungai na thangore dana almari le jen tawjari ni ne ibo aduna kaino kaino sadara ai te madane ai paisa pine ba adu thamjalu ba khamba dina nang sida sala dine wai sange mani wai sange ba hoi ado aina ne almari piradi iti magi bag si ate puna chalanu ko pare hoi lum ngane odo zum mai tai zum ne phang se ga si sung thaman jai tapi da pa la di mangong thong do tapi pa la di pha tapi da pan ni ne chumi su mai anh thama mai na ngara le ma la ga le chapter lising ma mu thama cham chapter ma na ma ni the cham lising ga phau ngara le thong ne pe ga de hoi ai kaino ma dugi hap na bagi almari am le ra ga piek ke ite ma ite mo igi gas cylinder ahanba chula ahanba lawre me gari pura lai ai sana 이거 나 별로. 아이 나 어디 그거 봐. hinga dai hinga hinga ro to tare yoru to
자트라는 건 뭐야? 자자. mayam gas on phasana oire gas chula se ngasi thagi di phasana thungjarani kaka gas purok paji harau bra edi te madi pare aji manung pusala si ko mayam gas cylinder changi kai thamsino kaka Mama 이거 잡니? se thamsa tham chula tham 들어가자. kai thang chula se ka do tham 신호 신호 손다. 신호나. mayam jumse 그럼. hayengdagidi jumse loina semani shorgi thuja lakrabani mayam blessing shordagi lakrabani 남들이 야로 가마 남들 아무것도 떼가니지 그래서 남무는 또네 남무 일로 ngelo jar baka 이놈 못할 거야 아무도 못 알아 아무도 못 알아 남들 떼 포로 아무도 떼기니 하면 몇개도 하나 캘러 내 남무가 포로를 캘러 내 캘러 내 ya 못할 뻔나 제 선생도 못할 누가서 못할 제 못할 거 가오는 가마 신부터 강. mayam ete mogi ki chak thongna bagi chapu do hana jingan jara ki yam pikpa jam pi mayam se siga thong mi mari gi thong basu oi siga je ma se pikpa rakra chande do asigi sa chauba mai hujik leirage aduga tei kai wale bai te ma balthin hera plastic balthin hoi jai ko siga sigi sinai te moi kon phengira si pikpa adu di balthin na chauba maga plastic gi osu jagadra bucket osu jagadra bucket bright osu jai ko bright amaga adu di keno gi chak thona bagi chapu do maga khang di lebra khang lei ko par pre huji pura gi amra gat gi ko 저희 자원이다 직접자 chap char ro se par ba do ma lo bi ro do di ising hap na bagi bright khara chau ba lo ko chau ba lo ising hap na bagi ne ne macha do kana de mayam lo re bright se mayam ani lo bi re bright se khara chau ba ma khara macha ma lo re do sina chak phone bagi ka je sira lo mayam si gas cylinder han ba lo bu ni sida chicken sema me bazar da chicken se khar lo bi re photo kori da chicken kg 300 kaka kyam lo ni kg de chhum mai sem se 땀을 깨지면 가는 거 kg ma ada kg de de mayam khang ma ka chang su lo bi re karam ba kang ka 땀을 질러오는 거야 아주 납이야 karam no se chi ja ga pik pra kan khal lo dan ibu tadi foto yang khang sih masih lobby lagi দাম আছে 550 550 670 670 ni 600 টাকা রাখলো accurate কইস nggak apa loh lo udah memang khang bakung udah 600 ai nen yang musik dah ko amragat bazar degi lejer puse yang hamjage se me chapu ni chak thongna bagi do ko ahan bagi do khra pi duna chapu siga ke kam khum siga lobjare gidi asina me mit jeni mit haw ma saro ina me ka yang enau sing se sina ising hapna bagi do akhigi kon pheng bagi ising hapni ngai leite na ite mana hai sina me khang ni si khang si kenoi khang do jot ki se tang ini 이렇게 줄래 apa ini pikpa
ꯑꯗꯨꯏꯗꯤ ꯀꯀꯥꯅꯁꯨ ꯀꯩꯅꯣ ꯏꯌꯥꯝꯕꯅꯁꯨ ꯑꯩꯈꯣꯏ ꯁꯥ ꯊꯣꯡꯕ ꯈꯣꯠꯄ ꯄꯨꯜꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯑꯃ ꯂꯧꯕꯤꯔꯁꯦ ꯀꯀꯥ ꯑꯗꯨꯏꯗꯤ ꯒꯦꯁ ꯁꯤꯂꯤꯟꯗꯔ ꯆꯨꯂꯥꯗꯨꯁꯨ ꯑꯃ ꯂꯧꯕꯤꯔꯦ ꯍꯌꯦꯡꯗꯒꯤ ꯌꯨꯝꯁꯦ ꯄꯥꯏꯕ ꯍꯧꯔꯅꯤ ꯐꯔꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯆꯠꯂꯨꯒꯦꯀꯣ ꯏꯇꯩꯃ ꯅꯨꯡꯉꯥꯏꯅ ꯊꯣꯡ ꯆꯥꯔꯣ ꯅꯨꯡꯉꯥꯏꯅ